ꯋꯥꯏꯈꯨꯅꯦ ꯑꯗꯨ ꯋꯥꯏꯈꯨ ꯃꯈꯨꯠ ꯅꯥꯝꯃ ꯇꯦꯛꯑꯦ ꯃꯤꯅ ꯐꯥꯕꯤꯗꯣꯏ ꯇꯧꯔꯝꯃꯦ ꯑꯗꯣ ꯏꯃꯥ ꯅꯪꯒꯤ ꯁꯅꯥꯝꯗ ꯒꯤꯐ ꯄꯤꯒꯦ ꯇꯧꯕꯅꯤꯅꯦ ꯍꯣꯏꯅꯦ ꯃꯦꯟ ꯚꯔꯁꯦꯁ ꯋꯥꯔꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯩ ꯂꯥꯛꯏꯁꯦ ꯑꯩꯁꯨꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯛꯄ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯁ꯭ꯋꯥꯏꯗ ꯐꯥꯏꯖꯤꯜꯂꯝꯗꯣꯏꯅꯤ ꯍꯟꯖꯤꯜꯂꯝꯗꯣꯏꯅꯤꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯆꯦꯟꯕ ꯏꯁꯤꯡꯅꯤꯅ ꯑꯗꯨꯝ ꯈꯟꯗꯣꯛꯑꯦ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯁꯣꯏꯕꯁꯦ ꯃꯅꯨꯡꯗ ꯇꯨꯝꯖꯈꯤꯗꯧꯔꯣ ꯂꯩꯔꯗꯨꯕꯨꯅꯅꯦ ꯆꯥꯎ ꯆꯥꯎꯅ ꯖꯣꯛ ꯖꯣꯛ ꯁꯣꯏꯑꯕ ꯑꯗꯣ ꯍꯤꯔꯣꯟꯗꯤ ꯅꯠꯇꯦ ꯇꯋꯥꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯗꯤ ꯐꯖꯗꯕ ꯌꯥꯗꯦꯕ ꯅꯠꯇꯦ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨ ꯃꯨꯟꯕ ꯍꯦꯜꯂꯒꯅ ꯍꯥꯎꯋꯦꯕ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯕꯗ ꯑꯗꯨꯏ ꯃꯨꯟꯅ ꯉꯧꯗꯣꯏꯅꯤ ꯀꯩꯅꯣ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯆꯥꯎꯔꯗꯤ ꯀꯨꯏꯅ ꯆꯪꯗ꯭ꯔꯥ ꯈꯪꯗꯦꯗ ꯃꯅꯨꯡꯗ ꯃꯊꯪꯗ ꯄꯣꯛ ꯀꯥꯏꯖꯔꯒ ꯃꯄꯥꯏ ꯂꯣꯏ ꯇꯥꯈꯤꯕꯅꯤ ꯃꯌꯥꯝ ꯁ꯭ꯄꯣꯠ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯪꯕꯤꯔꯅꯤ ꯃꯊꯛꯇ ꯎꯔꯤꯕꯁꯦ ꯌꯦꯡꯉꯣ ꯁꯤꯡꯗꯥꯗꯥꯝ ꯁꯤꯅ ꯃꯃꯥꯡꯂꯣꯝꯗ ꯆꯥꯛ ꯌꯥꯝ ꯆꯥꯅꯔꯝꯃꯤ ꯍꯧꯖꯤꯛ ꯂꯩꯉꯣꯏꯁꯦ ꯅꯤꯡꯊꯣꯛꯑꯒꯅꯤ ꯆꯠꯄꯦꯔꯦ ꯁꯅꯥ ꯃꯀꯨꯞ ꯃꯀꯨꯞ ꯌꯥꯎꯔꯛꯄ ꯍꯩꯁ ꯆꯠꯄꯅ ꯐꯗꯣꯏꯔꯥ ꯇꯤꯜꯍꯧ ꯇꯥꯊꯔꯛꯄꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯀꯩꯅꯣ ꯀꯂꯦꯖꯥꯗꯤ ꯉꯥꯛꯇꯪ ꯂꯩꯔ ꯍꯥꯞꯄꯨ ꯃꯣꯔꯣꯛ ꯅꯝꯍꯜꯂꯨ ꯃꯍꯥꯎ ꯂꯩꯅ ꯉꯧꯈꯥꯏꯌꯨ ꯑꯂꯨ ꯃꯦꯟꯒꯅꯤ ꯑꯂꯨ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯀꯌꯥ ꯍꯥꯞꯁꯤꯒꯦ ꯒꯥꯏ ꯑꯗꯨ ꯊꯧꯒꯠꯂꯤꯅꯦ ꯑꯩꯅ ꯇꯤꯜꯍꯧ ꯉꯥꯛ ꯍꯦꯟꯅ ꯍꯥꯞꯈ꯭ꯔꯦ ꯁꯤꯅ ꯂꯥꯁꯀꯤ ꯇꯤꯜꯍꯧ ꯆꯅꯝ ꯑꯁꯨꯕꯗꯨꯒ ꯑꯗꯒꯤ ꯁꯥ ꯃꯔꯣꯏ ꯍꯧꯖꯤꯛ ꯐꯖꯕ ꯌꯥꯝ ꯉꯝꯗꯕ
ꯌꯦꯡꯕꯤꯗꯕꯩ ꯋꯥꯅꯤꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯗꯔꯤ ꯏꯐꯔꯠꯁꯤꯒ ꯍꯥꯏꯔꯗꯤ ꯑꯍꯥꯟꯕꯗ ꯌꯥꯝꯕꯕꯨ ꯄꯨꯅꯦꯝꯖꯔꯤ ꯑꯁꯤꯗꯤ ꯑꯍꯥꯡꯕ ꯃꯥꯜꯂꯦ ꯊꯥꯏꯅ ꯀꯣꯔꯣꯅꯥꯗ ꯑꯩꯅ ꯇꯧꯈꯤꯕ ꯃꯊꯦꯜꯗꯣ ꯄꯦꯔꯩꯒ ꯑꯩ ꯌꯥꯎꯗꯣꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯇꯋꯥ ꯁ꯭ꯄꯦꯁꯦꯜꯁꯦ ꯃꯌꯥꯝꯅ ꯁꯤꯒꯤ ꯇꯋꯥꯁꯦ ꯑꯩ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯤꯅ ꯇꯧꯁꯦꯅ ꯑꯗꯣ ꯁꯤꯡꯗꯥ ꯗꯥꯝ ꯁꯣꯝꯗ ꯗꯥꯝ ꯂꯩꯔꯦꯕꯀꯣ ꯑꯩꯅ ꯁꯣꯝꯗ ꯃꯅꯤꯡ ꯇꯥꯍꯜꯂ ꯅꯝꯒꯦ ꯇꯧꯅꯦ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯁꯤꯡ ꯆꯥꯛꯇꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯁꯤꯡꯗꯣ ꯑꯆꯣꯠꯄ ꯑꯣꯏꯂꯝꯗꯅ ꯑꯗꯨꯒ ꯀꯟꯅ ꯆꯥꯈꯠꯂꯀꯥꯟꯗ ꯊꯥꯎ ꯌꯥꯎꯔꯝꯗꯗꯅ ꯂꯩꯕ ꯑꯃꯨꯛ ꯊꯣꯛꯅꯔꯦ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯆꯥꯔꯦꯀꯣ ꯃꯌꯥꯝ ꯃꯥꯏꯛ ꯍꯥꯞꯄꯒ ꯐꯖꯅ ꯃꯈꯣꯟꯁꯦ ꯀꯇꯣꯛ ꯀꯇꯣꯛ ꯇꯥꯍꯟꯒꯦ ꯇꯧꯅꯦꯕꯀꯣ ꯄꯤꯌꯥꯏꯅ ꯃꯀꯟ ꯁꯥꯏꯔꯛꯄꯗꯣ ꯑꯗꯣ ꯏꯁꯤꯡ ꯑꯣꯏꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯏ ꯐꯤꯟꯐꯝ ꯂꯩꯇꯕ ꯋꯥꯅꯤꯗ ꯀꯩꯝ ꯅꯠꯇꯦ ꯋꯥ ꯉꯁꯥꯏꯗꯩ ꯀꯩꯝ ꯆꯥꯗꯕꯩ ꯈꯅꯥꯎ ꯇꯥꯁꯟꯕꯗ ꯖꯤꯡ ꯂꯥꯎꯋꯦ ꯂꯩꯇ꯭ꯔꯦ ꯍꯥꯎꯋꯦ ꯆꯤꯡ ꯃꯥꯟꯗ ꯂꯥꯛꯑꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯕꯅꯦ ꯊꯨꯝ ꯇꯥꯝꯒ ꯆꯥꯕ ꯆꯥꯟꯅꯝꯅꯦ ꯑꯁꯣꯝꯗ ꯄꯥꯏꯞ ꯊꯝꯃꯤ ꯃꯈꯣꯏꯗꯤ ꯖꯥꯠ ꯖꯥꯠ ꯊꯣꯛꯒꯠꯂꯛꯑꯦ ꯁ꯭ꯋꯥꯏꯗꯒꯗꯤ ꯅꯥꯟꯊꯔꯛꯑꯣꯏꯀꯣ ꯅꯥꯟꯊꯔꯣꯏꯗ ꯐꯥꯏꯅꯦꯜ ꯗꯦꯁꯇꯤꯅꯦꯁꯟ ꯊꯣꯛꯇꯅ ꯃꯩꯇꯩ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯒ ꯆꯥꯔꯤꯉꯩꯗ ꯄꯥꯏꯞ ꯇꯥꯔꯛꯏꯌꯦ ꯅꯜꯂꯦꯌꯦ ꯄꯥꯈ꯭ꯔꯦ ꯍꯪꯉ 먹을게. 너. 가면. 왜 이렇게 잘 또 샀네. 아. 이싱가 날람다지 매 푸음 때 야브네 정말 나간다. 말해. 야우리 하 메이죠. 말해.
우기들 막 뭐. Hậu rồi. Hậu rẻ thì hậu xí tao à dạ. Vẫn là gì nè. Cái mình chấp tao. Ai tan tua là bro kìa. Alu paratha. Paratha. Nung ala ka nung hậu yan. May gigi dito hậu yan. Yani. Ai dạ thì mián này bạn sige. Tumba massage da. Tao bữa tập sa sang được nè. Ai gina mơ cân, mà gina cân lê dạ. Ai rồi ya khai hậu đi bữa rồi. Cái này là sai,นั่นสิมากันsai bữa. Mà không đi sai nghe đâu mà thả sai. Ai chả biết là suy ai đó. Tham thình nhỉ, xem dân vậy. Cái gì chúng ta rồi. Ha. Thình nghe đi đâu. Sinh ra đạp ẩm cha đi bên mình nhiều. Mà chị chính chị xóm đợi sinh ra chân. Anh không nghe đâu. Coi chừng phăng rồi. Lấy bự phăng rồi. Lấy bự phăng rồi bạn. Lấy bự phăng đi phăng này để trả lại số. Mày ngày thuộc ngày sinh tao vừa rồi. Mà dùng chất tao là bao nhiêu? Sang cái này phăng đó. In nè. Aduh pam tayo nga pula. Ibam ya pula ni. Không sai rồi. Má cái này chả hoa cái bên phun lệ. Daddy, Daddy, we the pizza. Chắc lên hình này. Chắc cái tiếng ngâm dân kia nào. Chắc cái tầng ai rồi. Chứ lúc nào thì pù. Rồi thì đang phăng đâu rồi.
ꯃꯥꯅ ꯀꯥꯝꯕꯗ ꯑꯩ ꯁꯥꯔꯛꯇꯣꯔꯦ ꯁꯣꯔꯕ ꯋꯥꯁꯜꯂꯛꯄꯅꯤ ꯏꯪꯖꯜꯂꯛꯄꯩꯅꯦ ꯃꯨ ꯈꯥꯊꯥꯛꯀꯤ ꯀꯩꯁꯨ ꯎꯃꯣꯔꯣꯛ ꯑꯅꯤꯒ ꯃꯣꯔꯣꯛ ꯃꯀꯨ ꯃꯤꯛꯁ ꯄꯥꯎꯗꯔ ꯇꯔꯦꯠ ꯇꯔꯥ ꯇꯣꯛꯅ ꯃꯌꯥꯝ ꯈꯣꯡꯁꯦ ꯉꯁꯥꯏꯗꯤ ꯏꯁꯤꯡ ꯂꯨꯞꯄꯤꯕ ꯀꯩꯁꯦ ꯑꯣꯔꯣ ꯇꯥꯏꯌꯦ ꯆꯥꯅꯤꯡꯃꯟꯗꯅ ꯑꯩꯁꯦ ꯏꯪꯖꯜꯂꯛꯑꯦ ꯃꯈꯣꯡ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯁꯦ ꯍꯨꯏ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯗ ꯃꯥꯏ ꯊꯝꯕꯤꯔꯝꯃꯒꯦ ꯑꯃꯨꯕ ꯉꯁꯥꯏ ꯎꯕ꯭ꯔꯥ ꯁꯤꯗ ꯑꯗꯨ ꯃꯨꯕꯤ ꯃꯥꯜꯂꯦꯕ ꯑꯗꯨ ꯑꯗꯨꯝ ꯄꯤꯖꯔꯝꯕꯅꯦ ꯃꯉꯣꯟꯗ ꯁꯤꯡꯗꯥ ꯗꯥꯝ ꯊꯤꯡꯉꯤ ꯄꯤꯒꯅꯣ ꯍꯥꯏꯗꯤ ꯃꯣꯏ ꯁꯦꯝꯖꯜꯂꯤꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯍꯟꯗꯛꯇꯤ ꯈꯔ ꯊꯣꯛꯑꯁꯦꯅ ꯍꯥꯏꯅꯩ ꯏꯕꯥꯅꯤꯗꯣ ꯑꯗꯨꯅ ꯈꯔ ꯃꯄꯥꯟꯗ ꯀꯣꯏꯆꯠ ꯆꯠꯀꯦ ꯐꯖ ꯐꯖꯕ ꯃꯐꯝ ꯊꯤꯔꯒ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯗꯤ ꯂꯣꯏꯁꯟꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯟꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯇꯧꯖꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯨꯃꯥꯏꯅꯅꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯁꯤ ꯑꯩꯈꯣꯏ ꯅꯝꯗꯕꯩ ꯋꯥꯅꯤ ꯍꯥꯠꯇꯕꯩ ꯋꯥꯅꯤ ꯁꯤꯡ ꯆꯣꯠꯂꯝꯕꯩ ꯚꯥꯏꯕꯁꯤꯗꯤ ꯃꯩ ꯆꯥꯛꯇꯕꯩ ꯁꯤꯟꯁꯤꯗꯤ ꯊꯤꯌꯦ ꯊꯥꯡꯗꯧꯔꯥ ꯁꯤ ꯅꯥꯟꯊꯒꯗꯤ ꯂꯣꯏꯔꯦ ꯍꯟꯒꯤ ꯇꯥꯕꯅꯤ ꯇꯨꯃꯤꯟꯅ ꯋꯥꯗꯤ ꯈꯔ ꯉꯥꯡꯅꯔꯔꯣꯏ ꯂꯝꯕꯤꯗ ꯍꯟꯈꯤꯕꯗ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩ ꯆꯞꯈ꯭ꯔꯦ ꯀꯩꯅꯣꯒ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯖꯦꯜꯒꯤ ꯊꯋꯥꯟꯅ ꯁꯨꯍꯜꯂꯨꯔꯒ ꯆꯥꯛ ꯌꯦꯟꯁꯤꯜꯂꯛꯄꯗꯨ ꯑꯗꯨꯝ ꯊꯕꯛ ꯑꯃꯗ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯏꯁꯦ ꯍꯥꯏ ꯖꯦꯜꯗ ꯀꯥꯎ ꯃꯀꯟ ꯈꯦꯠꯂꯦꯅ ꯉꯧꯕ ꯌꯦꯜꯂꯣꯏ ꯑꯩ ꯐꯝꯃꯦ ꯅꯪ ꯐꯝꯃꯦ ꯀꯣꯅꯦꯟ ꯍꯩꯗꯣꯛꯈꯤꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯌꯥꯔꯦ ꯁꯤꯗꯤ ꯊꯤ ꯅꯨꯡꯉꯥꯏꯍꯦ ꯊꯥꯡꯗ ꯂꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯧꯔꯒ